Online Manipur YouTube channel swing bir pa mayam pumna upom kan na taram lok seri han badiam na maru iba update amma to tom sana nung sabade gi lokut chege Netaji mayam na ima iben mayam da borni view leibak se karam na himai sumsige khanna Netaji yaman badagi loirabane kindi tarukni manga amana site amada sanga onbogum ondore nakan amada fadagi nung oina leikre manga dudagi khaiduk khaijin yenaraga yaka yenglingai Laina laikidore ko falagi nungna lumbana sayin ngayenda Manipur loikrani ko haina totom sana nong sabana pungdukpiri aduga mathengi update asina Saisra Talks haiba account asila totom sana nong sabana reply pikre adu Saisra Talks na kari haina iribano haibado ihan da pas talks rake totom sana ki kendra ge MLA Radyasyam na mahak pukulai oina sidin aduna biren gi mayok to wangang hantuna kulai oina sidin nare haibagi akupa paulai mahak kangdrum oire sar totom sana gi Khanbada nungaite senglabat thaububu mangthokpigadaure confidence and source na Saisra Talks na maral siri aduga totom sana nung sabana sumna reply tawri Saisra Talks sai riba account asina aibu miyam da lanna uhanna bu hona riba si leibak thibani masi kanagumba mi kharigi khujin thawrangni haibasi sabsana khangle cyber crime yauduna sengdok singjin jel yaudringai fazana sangjaru natrabadi FIR panduna nahaki mathakta case ama palagani nangi Radyasyam haibadudi ngasi ngarangi politics tawrokpa mini nungsabadi sahi kun chupna rajniti tawduna laglabani prajamiyamna aihakpu खरद ओइरसु नुंगसी बिरकपा असिदा कनागुम्बा खरना खुजिन थौरंग तौरकपा असि लेबक थिबनी हयेंग तांग निपान फावबगी मनुंगदा सेंगदोक्ता बतारबदी एक्शन येंगबियु बोय हाइना तोतोम सना नुंगसाबना फुंगदोकपिरी अदुगा मथंगी अपडेट असना अस्कर अली MKM की पोस्ट तोतोम सना नुंगसाबना रिप्लाई पिबगी पोस्ट अमा येंगसी अस्कर अली MKM ना सोमना फुंगदोकपिदी अंगावबा फाबा चलदी अंगावबा ओइना चटकदबनी अंगावबा मयाम उरबनीना Mathang di gyan taro haina Ascar Ali MKM na pungdukpiri adubo totom sana nung sabana sumna reply tawri masi yamna yengnungdre khara lapna puthokro khungjum thakpana kanaroi boy haina totom sana nung sabana pungdukpiri aduga listipre kangujamgi posta oja bimol akuijam fan club na reply tawri yamna nungsiba ojani mahaksu lan hek horakpadagi amadi mamangdagi manipurgi damakti yamna wajakiba media kuding thoktona maitei lande haina utkiba thauna phabi apaupi journalist kaya gi interview da mahaki paukhumda maya kumnakhibi nupini hojiksu mahakna maitei gi damakta lepli masa qualified yamna oi mahaksu matik sai haiduna manipur BJP or congress da vote leblabati mayamna magi damakta lep kadra or inthok kadra haina lisipra kangujamna phongdukpiri Hairiba post asida Oja Bimol Akuijam na sumna reply tawri Oja Bimol Akuijam fan club ki kangu na reply tawri Pabung isalgi account sida adum khurumjarage isalgi account dagi hanglakpani na leader adu di capability and oithokpa yaba vision do yengu kanadana Oja sematic sai hairiba se defend tawbaga vision ga khenai Oja matic sabra sadabra haibadudi munna thijilu ojagi interview sing da mamuta na yengbiyu adu tawraba matung asigi maram sina oja matik sade haiba ama puthorglabadi oja se aikoi miyam hairaga vote to khange tamugi pose account haira u haibada haiba yam male ima leibak hanna mamang thamkisi personal problem dudi kona thamsi miyam na ichal lisipre kangujam na iba posti mande ichal da saibiganu haina asumna oja bimol akuijam fan club ki Missing na thambiri video sing bibagi damakta mayam pum nang pomuka na takachari na update ki damakta online Manipur YouTube channel asubunung sibidana subscribe to video ma thank you